ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯃꯥꯏꯄꯥꯛ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟ ꯀꯟꯕꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯑꯁꯤ ꯃꯤꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯅ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯏꯕꯦꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯇꯣꯂꯦꯟꯗꯒꯤꯁꯨ ꯏꯕꯦꯇꯣꯝꯕꯤꯅ ꯉꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯐꯖꯇꯣꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗꯨ ꯁꯤꯠ ꯁꯦꯡꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯐꯖꯇꯣꯟꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯏꯕꯦꯇꯣꯝꯕꯤꯗꯨ ꯅꯨꯡꯁꯥ ꯊꯣꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯀꯥꯝ ꯆꯟ ꯆꯟꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯍꯩ ꯐꯖꯇꯣꯟ, ꯃꯩꯐꯨꯗꯨ ꯑꯝꯇ ꯊꯥꯒꯠꯂꯛꯎ, ꯏꯃꯥꯅꯦ ꯏꯪꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ." ꯐꯖꯇꯣꯟ ꯃꯥꯁꯨ ꯂꯝ ꯇꯩꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ: "ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯏꯪꯕꯅꯣ? ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥ ꯊꯣꯛꯂꯕꯅꯤ꯫ ꯏꯃꯥꯅ ꯏꯪꯂꯤꯕꯗꯣ ꯐꯅꯅꯕ ꯊꯕꯛꯇꯣ ꯈꯔ ꯇꯧ, ꯏꯪꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯗꯕꯅꯤ꯫ ꯌꯦꯡꯉꯣ, ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ." ꯏꯕꯦꯇꯣꯝꯕꯤ ꯃꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯇꯨꯅ: "ꯀꯔꯤ? ꯑꯩꯕꯨ ꯊꯕꯛ ꯇꯧ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯁꯥꯔꯤꯅꯦ? ꯃꯁꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯇꯧꯖꯗꯣꯏꯕ? ꯑꯩꯅ ꯅꯣꯏꯕꯨ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯋꯥꯈꯩ ꯄꯣꯛꯂꯤꯕꯁꯦ ꯅꯈꯣꯏ ꯆꯥꯎꯔꯒ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅꯕꯨ ꯄꯣꯛꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯄꯣꯛꯆꯔꯨꯗꯣꯏꯅꯣ? ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯀꯥꯏꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯈꯣꯏꯁꯨ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯀꯥꯟ ꯃꯇꯝꯗꯨꯗꯅꯦ ꯑꯗꯨꯀꯥꯟꯗ ꯈꯪꯒꯅꯤ ꯅꯣꯏꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏ꯫ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯔꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯈꯣꯏꯅ ꯇꯧꯔꯗꯧꯅꯤ." ꯐꯖꯇꯣꯟ ꯍꯥꯏꯐꯦꯠ ꯁꯨꯒꯠꯇꯨꯅ: "ꯏꯃꯥꯒꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯒ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯗ ꯇꯧꯗꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯅꯞ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗꯒꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯍꯜꯂꯛꯄꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯇꯥꯁꯤꯡꯒ ꯄꯨꯟꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯑꯩ ꯆꯥꯎꯕꯒ ꯑꯝꯇ ꯍꯦꯟꯗ꯭ꯔꯕꯅꯤ ꯑꯩꯗꯣ꯫ ꯑꯣ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯅꯇꯥꯁꯤꯡꯒ ꯄꯨꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯂꯝ ꯇꯩꯕꯗꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯨ, ꯅꯪ ꯄꯥꯕꯒ ꯅꯕꯨꯡꯒ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯐꯖꯇꯣꯟ ꯃꯆꯤꯟ ꯄꯩꯗꯨꯅ: "ꯏꯃꯥꯅꯤ ꯀꯥꯏꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯃꯆꯥꯏꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯁꯤꯅꯗꯤ ꯃꯤꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯅꯤ?" ꯇꯥꯟꯖꯥꯗꯨꯗ ꯃꯩꯄꯥꯛ ꯁꯅꯥ ꯃꯥꯁꯨ ꯃꯅꯤꯡꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯆꯟꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯂꯝ ꯇꯩꯒꯤꯗꯤ ꯍꯥꯏꯗꯅ ꯅꯆꯤꯟꯗꯣ ꯎꯇꯨꯞꯃꯨꯛ ꯆꯥꯎꯈꯩ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯅ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ." ꯐꯖꯇꯣꯟ ꯃꯕꯨꯡꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ: "ꯅꯆꯧ, ꯑꯩꯉꯣꯟꯗꯅꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯉꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯁꯤꯅꯤ." ꯃꯩꯄꯥꯛ ꯁꯅꯥ ꯅꯣꯛꯂꯒ: "ꯑꯗꯨꯕꯨꯕ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯍꯣ, ꯅꯈꯣꯏꯒꯤ ꯅꯃꯥꯁꯦ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯕꯩ ꯂꯧꯔꯝꯃꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ꯫ ꯑꯩꯈꯣই ꯄꯥꯕꯁꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯝ ꯍꯩꯇꯦꯗ." "ꯏꯆꯟꯇꯣꯝꯕꯤ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ꯫ ꯄꯥꯕꯗꯤ ꯏꯃꯥ ꯂꯧꯔꯝꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯄꯣꯛꯑꯝꯈꯤꯗ꯭ꯔꯣ? ꯃꯆꯤꯟ ꯀꯜꯂꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯈꯔ ꯄꯥꯝꯖꯔꯁꯨ ꯏꯃꯥꯁꯤꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯇꯥꯏꯕꯪꯒꯨꯝꯕ ꯌꯥꯎꯕ ꯐꯪꯖꯔꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯗ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕ." ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ "ꯏꯆꯥꯇꯣꯝꯕꯤ, ꯀꯅꯥꯅꯣꯅꯦ ꯏꯆꯥꯅ ꯃꯁꯛ ꯅꯨꯡꯁꯤꯗ꯭ꯔꯤꯕꯕꯣ?" "ꯍꯣ, ꯄꯥꯕꯒꯤꯅ ꯅꯨꯄꯤ, ꯇꯥꯖꯧ ꯈꯣꯏꯅꯤꯒꯤꯅ ꯏꯃꯥ, ꯏꯕꯦꯇꯣꯝꯕꯤꯗꯨꯅꯤ ꯅꯆꯥꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ." "ꯅꯃꯥ ꯑꯣꯏꯔꯦꯀꯣ ꯏꯆꯥꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤꯗꯤ꯫ ꯄꯥꯕꯗꯤ ꯅꯃꯥꯁꯦ ꯃꯆꯤꯟ ꯀꯕꯣꯛ ꯄꯣꯛꯂꯕꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ." "ꯅꯨꯡꯁꯤꯅꯤ ꯄꯥꯕꯗꯤ, ꯏꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯨꯡꯁꯤꯅꯦꯕ꯫ ꯀꯩꯒꯤꯅꯣꯕ ꯄꯥꯕꯅ ꯏꯃꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯕꯣ? ꯏꯃꯥꯁꯤꯅ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯄꯥꯕꯅ ꯐꯨꯗꯕꯗ ꯑꯗꯨꯝ ꯐꯔꯛꯀꯗꯕꯁꯤꯗ꯫ ꯄꯥꯕ, ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦ꯫ ꯑꯩꯅ ꯄꯥꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟ ꯏꯃꯥꯁꯦ ꯃꯄꯥꯝ ꯌꯧꯔꯝꯃꯅꯤ." ꯇꯣꯂꯦꯟ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ: "ꯏꯆꯥꯇꯣꯝꯕꯤ, ꯅꯃꯥ ꯇꯥꯅꯤ, ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯅꯃꯥ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯤꯗꯣ ꯑꯃꯨꯛ ꯄꯣꯛꯊꯔꯛꯄ ꯇꯥꯔꯦꯅꯦ." ꯃꯩꯄꯥꯛ ꯁꯅꯥꯅ: "ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯃꯥ ꯀꯤꯕꯁꯦ ꯐꯅ ꯐꯖꯅꯗꯤ ꯀꯤꯕꯖꯥꯠꯅꯤ." ꯇꯣꯂꯦꯟ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ: "ꯍꯩ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯅꯦ꯫ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯂꯕ ꯀꯥꯟꯗ ꯈꯪꯂꯛꯀꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ: "ꯑꯣ, ꯅꯄꯥꯅꯆꯥ ꯑꯩ ꯈꯪꯍꯟꯗꯕꯤ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ?" ꯇꯣꯂꯦꯟ ꯏꯈꯪ ꯈꯪꯅ: "ꯃꯃꯥ, ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ꯫ ꯏꯆꯥ ꯑꯅꯤꯁꯤꯗ
ꯅꯃꯥꯁꯤ ꯋꯥꯖꯔꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯅ ꯊꯛꯅꯅꯕ ꯁꯪꯒꯣꯝ ꯂꯣꯜꯂꯛꯂꯒꯦ ꯃꯣꯏ ꯃꯄꯥ ꯁꯪꯒꯣꯝꯗꯣ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯜꯂꯛꯎ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯏꯟꯁꯥꯡ ꯍꯥꯎꯃꯟꯗꯗꯅ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯦ ꯍꯣꯏ ꯑꯩ ꯂꯣꯜꯂꯛꯑꯒꯦ ꯃꯃꯥ ꯇꯣꯂꯦꯟꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯩꯄꯥꯛ ꯁꯅꯥꯒ ꯐꯖꯇꯣꯟꯒꯗꯣ ꯌꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯇꯪꯈꯥꯏ ꯐꯖꯅ ꯁꯤꯔꯦ ꯏꯄꯨꯒ ꯏꯕꯣꯛꯀꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯖꯔꯝꯃꯕꯗꯤ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯔꯅꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯠ ꯅꯥꯔꯁꯤꯅꯗꯤ ꯏꯄꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯀꯤꯕꯁꯤꯕꯨ ꯇꯥꯆꯧꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯒ ꯄꯥꯕꯗꯧꯅ ꯇꯧꯗꯣꯏꯔꯥ ꯀꯥꯏꯗꯒꯤ ꯅꯣꯏꯖꯟꯇꯣꯝꯕꯤ ꯅꯪ ꯇꯥꯆꯧꯗꯤ ꯄꯥꯕꯗꯧꯅꯗꯤ ꯇꯧꯔꯣꯏꯗ ꯑꯣ ꯈꯪꯖꯔꯦ ꯄꯥꯕꯗꯒꯤ ꯐꯥꯎꯕ ꯇꯥꯆꯧꯅ ꯍꯦꯟꯖꯤꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯐꯖꯇꯣꯟꯒ ꯃꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯣꯟꯕ ꯁꯪꯒꯣꯝꯗꯨ ꯊꯛꯇꯨꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯑꯔꯨꯕꯤꯒ ꯁꯥꯏꯕꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯑꯔꯨꯕꯤꯅ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤ ꯅꯪꯗꯤ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯃꯔꯣꯏ ꯊꯕꯛꯄꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤꯗꯣ ꯏꯅꯦꯝꯕꯣꯛ ꯌꯥꯝꯅ ꯁꯥꯏ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯁꯤꯔꯛꯇꯕ ꯑꯃ ꯌꯥꯎꯏ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃ ꯏꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯆꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯕꯤꯗꯨꯅꯅꯦ ꯅꯍꯥꯟꯗꯤ ꯃꯄꯥꯗꯣ ꯌꯨ ꯊꯛꯂꯒ ꯂꯥꯛꯑꯦꯗꯅ ꯅꯝꯆꯤꯟꯗꯨꯅ ꯐꯨꯔꯤꯕꯩ ꯋꯥꯅꯤꯗ ꯏꯃꯥꯏꯄꯦꯝꯃ ꯃꯄꯥ ꯐꯥꯎꯕ ꯍꯦꯛ ꯐꯨꯔꯕ ꯃꯄꯥ ꯐꯨꯕ ꯉꯝꯂꯤꯕ ꯃꯆꯥꯗꯨꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯍꯌꯦꯡꯅꯦ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯍꯦꯛ ꯌꯨꯝꯀꯥꯏꯕꯤ ꯑꯣꯏꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯂꯥꯏꯕꯤꯅ ꯑꯗꯨ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯄꯥꯛ ꯁꯅꯥꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯌꯥꯔꯦ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯅꯕ ꯇꯧꯔꯁꯤꯗꯅ ꯏꯄꯥꯝꯗ ꯅꯨꯄꯤ ꯑꯐꯕ ꯌꯥꯝ ꯂꯩꯌꯦ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯕꯦꯇꯣꯝꯕꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯂꯥꯏꯕꯤ ꯁꯦꯜ ꯄꯥꯏꯔꯗꯤ ꯌꯥꯏꯅꯦ ꯏꯆꯦꯁꯨ ꯁꯦල් ꯄꯥꯏꯕꯤ ꯏꯃꯧ ꯑꯃꯗ ꯄꯥꯝꯗꯨꯅꯅꯦ ꯂꯩꯔꯝꯂꯤꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦꯗ ꯏꯆꯦ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯈꯤꯇꯪ ꯊꯤ ꯏꯆꯦꯅꯦ ꯃꯁꯛꯀꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯁꯛꯅ ꯁꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦꯜ ꯄꯥꯏꯔꯕꯗꯤ ꯌꯥꯔꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯋꯥꯡꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯃꯄꯥꯝ ꯍꯥꯏꯔ ꯆꯔꯥ ꯅꯥꯝꯇ ꯆꯥꯕ ꯏꯃꯨꯡꯅꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯇꯂꯣꯡ ꯈꯣꯟꯕ ꯆꯠꯇꯨꯅ ꯂꯩꯔꯤ ꯐꯖꯔꯕ ꯃꯁꯛꯇꯨꯁꯨ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯆꯨꯝꯃꯤ ꯁꯛꯍꯦꯟꯕꯤꯗꯣ ꯊꯥꯏꯅꯗꯤ ꯐꯖꯕꯗ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯊꯤꯕꯗ ꯃꯌꯥ ꯉꯥꯛꯇꯕꯨ ꯉꯥꯏꯔꯦ ꯏꯕꯦꯇꯣꯝꯕꯤꯗꯨ ꯑꯔꯨꯕꯤꯒ ꯂꯥꯏꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯐꯖꯇꯣꯟꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯃꯃꯥ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯃꯤꯋꯥ ꯉꯥꯡꯕꯃꯨꯛ ꯆꯠꯂꯝꯃꯅꯤ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯃꯤꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯣ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯕ ꯉꯁꯤꯅꯦ ꯇꯥ ꯐꯩꯖꯥꯎꯗ ꯆꯦꯟꯈꯤꯗꯨꯅꯤ ꯌꯦꯡꯉꯨꯀꯣ ꯐꯖꯇꯣꯟ ꯑꯗꯨꯝꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯦ ꯏꯅꯦꯄꯣꯛ ꯁꯥꯕꯤꯌꯥ ꯆꯥꯛꯇꯣ ꯂꯣꯏꯔꯕꯗꯤ ꯀꯣꯛ ꯊꯤꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯆꯤꯟ ꯄꯣꯝꯈꯩ ꯀꯔꯤ ꯇꯧꯔꯤꯅꯣ ꯐꯖꯇꯣꯟ ꯈꯔ ꯁꯥꯎꯅ ꯍꯣ ꯉꯁꯥꯏꯅꯅꯦ ꯆꯥꯛ ꯊꯤꯒꯗꯕꯗꯣ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯃꯤꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯄꯥꯝꯃꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯁꯦ ꯅꯆꯥ ꯆꯥꯎꯔꯕꯅꯤ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯕꯤꯕ ꯇꯝꯃꯨ ꯃꯤꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯆꯥꯗꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕ ꯍꯥꯏꯌꯨꯅꯦ ꯍꯣ ꯃꯥꯒꯤ ꯏꯕꯦꯇꯣꯝꯕꯤꯁꯦ ꯃꯆꯥꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ ꯑꯍꯟ ꯏꯑꯣꯏ ꯑꯣꯏꯈꯩ ꯃꯤꯋꯥ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕꯅꯤꯗꯅ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅ ꯉꯥꯡꯅꯔꯤꯕ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯗꯨꯅ ꯊꯥꯒꯦꯅꯦ ꯍꯣ ꯊꯥꯔꯨꯔꯣ ꯏꯃꯥ ꯑꯣꯏꯅ ꯐꯨꯕꯤꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯃꯅꯦ ꯑꯍꯜ ꯂꯃꯟ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯂꯗꯧꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟꯅ ꯐꯤ ꯁꯥꯗꯨ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯗꯨ ꯂꯥꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯇꯥ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯏꯇꯥ ꯊꯣꯏꯅꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯗꯤ ꯅꯣꯡꯃꯗ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯕ ꯅꯠꯇꯦ ꯏꯇꯥ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯔꯤꯉꯩꯗ ꯁꯨꯡꯁꯪ ꯍꯦꯛ ꯁꯪꯗꯕ ꯏꯃꯥꯅꯦꯅ ꯇꯧꯔꯤꯕꯁꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯋꯥ ꯉꯥꯡꯂꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯏꯇꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯗꯣꯝꯆꯥꯁꯦ ꯃꯤꯋꯥ ꯉꯥꯡꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯠꯇ ꯇꯨꯕꯠ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯨꯅꯤ ꯏꯇꯥ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅ ꯉꯥꯡꯂꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯇꯥ ꯑꯩꯗꯤ ꯀꯥꯎꯏ
ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥ ꯐꯩꯖꯥꯎꯗꯣ ꯉꯁꯥꯏ ꯊꯦꯡꯅꯔꯝꯃꯦ ꯇꯥ ꯐꯩꯖꯥꯎꯅ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯏꯇꯥ ꯇꯥ ꯐꯩꯖꯥꯎꯅ ꯏꯇꯥꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯏꯇꯥ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯗꯣ ꯁꯔꯨꯛꯄꯨꯗꯤ ꯇꯥ ꯐꯩꯖꯥꯎꯗ ꯀꯣꯛ ꯆꯦꯟꯈ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯇꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯀꯥꯟꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯐꯖꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯐꯩꯖꯥꯎ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯏꯇꯥ ꯇꯥ ꯐꯩꯖꯥꯎ ꯑꯥꯗ ꯂꯩꯔꯦ ꯅꯪꯕꯨ ꯉꯥꯏꯔꯣ ꯂꯩꯔꯦ ꯎꯅꯔꯨꯔꯣ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯏꯇꯥ ꯐꯖꯇꯣꯟꯗꯨ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯐꯖꯇꯣꯟ ꯐꯩꯖꯥꯎꯗ ꯌꯦꯡꯗꯨꯅ ꯇꯥ ꯐꯩꯖꯥꯎ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯨ ꯐꯖꯇꯣꯟ ꯅꯪꯕꯨ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯌꯨꯝꯗꯒꯤ ꯄꯥꯜꯁꯨ ꯇꯣꯛꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯥ ꯐꯩꯖꯥꯎ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯒ ꯁꯪꯗꯦ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯀꯩ ꯂꯩꯒꯦ ꯑꯩꯒ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯀꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯏꯃꯥꯒꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯧ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯥ ꯐꯩꯖꯥꯎ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯔꯤ ꯇꯥꯆꯧ ꯀꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯁꯨ ꯃꯕꯨꯡ ꯂꯩꯅ ꯂꯩꯅ ꯃꯆꯜꯅ ꯍꯥꯟꯅ ꯍꯣꯡꯉꯦ ꯍꯥꯏꯗꯅ ꯉꯥꯡꯅꯈꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯗ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯐꯖꯇꯣꯟꯒ ꯐꯩꯖꯥꯎꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯣꯏ ꯄꯥꯕ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤ ꯃꯃꯥ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯂꯤꯕꯅꯣ ꯃꯣꯏ ꯄꯥꯕ ꯑꯩꯗꯤ ꯉꯥꯅꯨꯗꯣ ꯃꯍꯤ ꯌꯥꯎꯗꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯊꯣꯡꯕ ꯍꯣꯏꯗ ꯉꯥꯅꯨ ꯌꯥꯝꯅ ꯂꯣꯏꯕꯅꯤ ꯑꯗꯨꯗꯒꯤ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯣ ꯃꯃꯥ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯖꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥꯅꯨꯗꯣ ꯂꯧꯔꯨꯔꯒꯦ ꯏꯕꯦꯇꯣꯝꯕꯤ ꯍꯔꯥꯎꯅ ꯍꯣꯏ ꯃꯄꯥ ꯈꯔꯗꯤ ꯊꯨꯕꯤꯔꯧꯀꯣ ꯈꯣꯡ ꯈꯨꯠꯁꯤꯁꯨ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯉꯥꯅꯨ ꯂꯧꯕ ꯍꯜꯂꯛꯂꯒ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯅꯝꯕꯤꯌꯨ ꯍꯣꯏ ꯃꯃꯥ ꯑꯩ ꯉꯥꯅꯨ ꯍꯥꯟꯅ ꯐꯠ ꯂꯧꯔꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯅꯅꯕ ꯉꯥꯅꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯩꯄꯥꯛ ꯁꯅꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯉꯧꯒ ꯊꯦꯡꯅꯔꯝꯃꯤ ꯑꯉꯧ ꯃꯩꯄꯥꯛ ꯁꯅꯥ ꯎꯕꯗ ꯏꯇꯥꯎ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎ ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯏꯇꯥꯎ ꯑꯩꯒꯤ ꯄꯥꯕꯗꯨꯗꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯃꯦ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ ꯏꯇꯥꯎ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯃꯍꯩ ꯉꯥꯡꯅꯕꯗ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯏꯇꯥꯎ ꯑꯩꯁꯦ ꯈꯔ ꯊꯨꯔꯦ ꯅꯣꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯉꯧ ꯃꯩꯄꯥꯛ ꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯏꯇꯥꯎꯁꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯤ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯁꯥꯎꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯥꯁꯨ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯅ ꯍꯜꯂꯛꯂꯤꯕꯗꯤ ꯃꯩꯄꯥꯛ ꯁꯅꯥ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯏꯆꯟꯇꯣꯝꯕꯤ ꯏꯕꯨꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯅꯣꯏꯒꯤ ꯄꯥꯕꯗꯨꯗꯤ ꯅꯣꯏꯒꯤꯅ ꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯂꯒ ꯊꯝꯃꯦ ꯍꯥꯏꯕꯗꯥꯏꯅ ꯍꯦꯛ ꯍꯪꯉꯛꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯁꯨ ꯑꯗꯨꯇꯅꯤ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯆꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯄꯤꯔꯁꯤꯔ ꯇꯥꯆꯧ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛꯇꯕꯁꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛ ꯁꯅꯥꯅ ꯄꯥꯕ ꯀꯔꯥꯏꯗꯩ ꯉꯥꯅꯨꯅꯣ ꯄꯥꯕꯅ ꯄꯨꯔꯛꯏꯁꯤ ꯇꯣꯂꯦꯟ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯅꯪ ꯈꯨꯔꯥ ꯊꯣꯡꯕꯣꯏꯗꯒꯤ ꯂꯧꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯕꯨ ꯄꯤꯛꯈ꯭ꯔꯦꯅꯦ ꯂꯨꯄꯥ 9 ꯍꯥꯏꯅꯤ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯅꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯏꯄꯥꯒꯤ ꯑꯆꯧꯕ ꯉꯥꯅꯨꯁꯦ ꯑꯃꯨꯛꯇ ꯁꯦꯝꯃꯨ ꯂꯥꯎ ꯅꯆꯟꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯔꯨꯔꯅꯤ ꯅꯃꯥꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯁꯤꯛꯏ ꯍꯥꯏꯗꯅ ꯍꯥꯏꯌꯨꯕꯅꯤ ꯏꯄꯥ ꯑꯃꯨꯛꯇ ꯅꯝꯕꯤꯔꯨꯈꯤꯒꯦ ꯍꯣ ꯄꯥꯕ ꯅꯪ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ ꯏꯄꯥꯗꯤ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯤꯅ ꯍꯣ ꯄꯥꯕꯁꯦ ꯏꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯄꯦꯌꯦ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯏꯆꯥꯇꯣꯝꯕꯤ ꯅꯥꯗ ꯍꯥꯞꯅꯨ ꯅꯪ ꯄꯥꯕꯅ ꯅꯃꯥ ꯂꯨꯅ ꯇꯧꯕꯁꯤ ꯎꯕꯗ ꯀꯜꯂꯛꯇꯅ ꯉꯥꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯣ ꯅꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯦ ꯐꯅꯦꯛꯅ ꯀꯨꯞꯄꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯅ ꯇꯧꯔꯤꯕꯁꯤꯅ ꯈꯨꯗꯩꯅ ꯀꯨꯞꯄ ꯇꯥꯔꯦꯅꯦ ꯃꯌꯥꯝꯗꯒꯤ ꯄꯥꯕꯅ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯃꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯅꯔꯤꯕ ꯉꯥꯛꯇꯅꯤ ꯄꯥꯕꯗꯧꯅ ꯑꯝꯇ ꯇꯧꯗꯦ ꯃꯤꯅ ꯍꯥꯏꯅꯅꯤꯡꯕ ꯍꯥꯏꯅꯖꯁꯅꯨ ꯏꯄꯥꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯅꯪ ꯄꯥꯕꯅ ꯅꯨꯄꯤ 10 ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯅꯃꯥꯁꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯌꯥꯔꯛꯄ ꯑꯗꯨꯗ ꯅꯃꯥꯁꯤ ꯂꯨꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯀꯣ ꯏꯄꯥ ꯆꯪꯉꯦ ꯍꯩ ꯑꯆꯧ ꯅꯪꯁꯨ ꯉꯥꯅꯨꯗꯣ ꯁꯦꯝꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯔꯤꯝꯇ ꯊꯧꯁꯥꯗꯕꯤ ꯇꯣꯂꯦꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯔꯤꯅꯣ ꯈꯪꯗꯅ ꯏꯆꯟꯇꯣꯝꯕꯤ ꯑꯩꯁꯨ ꯇꯥꯆꯧ ꯉꯥꯅꯨꯁꯦ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯈꯤꯒꯦ ꯅꯪꯁꯨ
ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯁꯦꯝꯖꯤꯜꯂꯨ ꯃꯥꯏꯄꯥꯛ ꯁꯅꯥꯃꯥꯁꯨ ꯉꯥꯅꯨꯗꯨ ꯁꯦꯝꯕ ꯆꯠꯈꯤꯔꯝꯃꯤ ꯐꯖꯇꯣꯟ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯉꯥꯅꯨꯗꯨ ꯃꯥꯏꯄꯥꯛ ꯁꯅꯥꯅ ꯊꯣꯡꯂꯝꯃꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯇꯣꯂꯦꯟꯒ ꯏꯕꯦꯇꯣꯝꯕꯤꯒꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯏꯕꯦꯇꯣꯝꯕꯤ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯆꯥꯛꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁꯤꯗꯤ ꯆꯥꯛꯈꯣꯝ ꯍꯨꯛꯄꯗ ꯂꯣꯏꯔꯅꯤꯅꯦ ꯏꯟꯁꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈꯤꯗ꯭ꯔꯦ ꯏꯆꯥꯇꯣꯝꯕꯤ ꯅꯃꯥꯒꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒ ꯈꯔ ꯍꯥꯞꯄꯨꯅꯦ ꯅꯃꯥꯁꯦ ꯆꯥꯛ ꯑꯣꯛꯑꯣꯏꯅ ꯍꯥꯏꯔꯤꯅꯦ ꯐꯖꯇꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯆꯥꯛꯇꯨ ꯆꯤꯡꯗꯧꯅ ꯄꯩꯀꯩ ꯍꯦꯛ ꯍꯥꯞꯄꯤ ꯏꯟꯁꯥꯡꯁꯨ ꯈꯥꯡꯗ ꯑꯣꯏꯅ ꯊꯥꯡꯖꯤꯜꯂꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯇꯣꯡ ꯃꯈꯩꯗꯨ ꯈꯟ ꯈꯟꯗꯅ ꯆꯥꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯣꯏ ꯃꯄꯥ ꯃꯇꯣꯡ ꯈꯔ ꯂꯧꯒꯦ ꯑꯩꯒꯤꯁꯤꯗꯤ ꯃꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯆꯥꯛꯆꯥ ꯈꯨꯠ ꯑꯗꯨꯅ ꯃꯄꯪꯗꯨ ꯂꯧꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯐꯖꯇꯣꯟꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯆꯥꯛꯆꯥ ꯈꯨꯠꯇꯨꯅ ꯄꯥꯕꯒꯤ ꯏꯟꯁꯥꯡꯗꯨ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯨꯠ ꯁꯥꯁꯨ ꯍꯥꯝꯕ ꯅꯠꯇꯦ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯌꯦ ꯏꯅꯦꯝꯄꯣꯛ ꯁꯥꯕꯤ ꯏꯟꯁꯥꯡ ꯂꯧꯕꯕꯨ ꯈꯨꯠꯅ ꯂꯧꯗ꯭ꯔꯕꯗꯤ ꯈꯣꯡꯅ ꯂꯧꯒꯗ꯭ꯔꯅꯦꯍꯦ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯕꯗꯤ ꯑꯁꯦꯡ ꯑꯃꯥꯡ ꯈꯔꯁꯨ ꯈꯥꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯅꯝ ꯑꯍꯥꯟ ꯂꯣꯏꯅ ꯁꯨꯔꯅꯤ ꯍꯥꯏꯕꯅꯤ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯏꯃꯥꯅꯤꯅ ꯈꯪꯐꯝ ꯊꯣꯛꯂꯤꯅꯤ ꯍꯦ ꯅꯪ ꯑꯍꯜ ꯂꯃꯟ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯔꯦꯝꯕꯗ ꯈꯨꯖꯥꯏ ꯏꯁꯤꯡ ꯊꯣꯝꯃꯛꯇꯅ ꯇꯣꯛꯀꯅꯤꯀꯣ ꯑꯍꯜ ꯂꯃꯟ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯇꯧꯔꯤꯕ ꯅꯑꯣꯡꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯆꯥꯇꯣꯝꯕꯤ ꯌꯥꯔꯦ ꯇꯣꯛꯂꯣꯗ ꯄꯥꯕꯗꯤ ꯌꯥꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯤꯗ ꯃꯌꯨꯝ ꯊꯨꯅ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥ ꯍꯦꯛ ꯁꯪꯅꯗꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯁꯥꯔꯤꯕ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯄꯤꯛꯂꯤꯉꯩꯗ ꯃꯉꯛ ꯁꯝꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯝꯒꯗꯧꯅꯤ ꯃꯃꯥ ꯆꯥꯛꯇꯨ ꯆꯥꯔꯨꯅꯤ ꯅꯪꯁꯨ ꯍꯣꯏ ꯆꯥꯔꯒꯦ ꯏꯕꯦꯇꯣꯝꯕꯤ ꯆꯥꯛꯇꯨ ꯑꯃꯨꯛ ꯆꯥꯔꯝꯃꯤ ꯆꯥꯛꯇꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯦ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯃꯣꯏ ꯃꯄꯥꯅ ꯈꯔ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯣꯏ ꯃꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯑꯩ ꯇꯨꯝꯂꯨꯔꯒꯦ ꯆꯥꯛ ꯆꯥꯃꯟꯈꯤꯗꯅ ꯋꯥꯔꯦ ꯍꯣꯏ ꯍꯣꯏ ꯇꯨꯝꯃꯨꯔꯣ ꯏꯕꯦꯇꯣꯝꯕꯤꯗꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯐꯖꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯕꯥꯕꯥ ꯌꯥꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯂꯣꯏꯁꯤꯜꯂꯣ ꯏꯄꯥꯁꯨ ꯇꯨꯝꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯐꯖꯇꯣꯟ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯐꯩꯖꯥꯎꯅ ꯇꯛꯃꯟꯕꯗꯒꯤ ꯐꯖꯇꯣꯟꯒ ꯐꯩꯖꯥꯎꯒꯗꯨ ꯆꯦꯜꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯊꯨꯅ ꯂꯨꯍꯣꯡꯈꯤꯅꯕ ꯇꯧꯁꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯗꯣꯛꯈ꯭ꯔꯁꯤ ꯃꯃꯥ ꯃꯇꯝꯈꯔ ꯂꯩꯖꯈꯤꯁꯅꯨꯗꯅ ꯍꯣ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯤꯌꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯐꯔꯦ ꯃꯃꯥ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯪꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯍꯣꯡꯅꯅꯕ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯐꯩꯖꯥꯎꯒ ꯐꯖꯇꯣꯟꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯐꯩꯖꯥꯎꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯐꯖꯇꯣꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯕꯦꯇꯣꯝꯕꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯝꯃꯤ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨꯗꯤ ꯇꯣꯂꯦꯟꯒ ꯃꯩꯄꯥꯛ ꯁꯅꯥꯒꯅ ꯇꯧꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯩꯄꯥꯛ ꯁꯅꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯏꯃꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯇꯟꯕꯁꯤꯕꯨ ꯃꯤꯒꯤꯗꯤ ꯃꯆꯥꯁꯤꯡ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯔꯒ ꯆꯠꯂꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯊꯣꯡꯂꯒ ꯏꯃꯥ ꯆꯥꯛ ꯄꯤꯖꯔꯝꯃꯒ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯇꯣꯝꯕꯤ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯃꯥꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯗꯧꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯀꯟꯅꯗꯤ ꯑꯩꯁꯨ ꯂꯦꯝꯕꯤꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯣꯂꯦꯟꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯏꯄꯥꯒꯤ ꯆꯧꯕ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯦ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯄꯨꯊꯣꯛ ꯍꯥꯎꯇ꯭ꯔꯕꯗꯤ ꯅꯃꯥ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯏꯄꯥꯕꯨꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯄꯥꯕꯅ ꯏꯃꯥꯒꯤ ꯌꯥꯝ ꯋꯥꯕꯤꯔꯒ ꯆꯥꯛꯁꯦ ꯄꯥꯕꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ ꯂꯥꯛꯑꯣ ꯃꯆꯥ ꯊꯕꯛ ꯊꯦꯡꯉꯤ ꯏꯄꯥꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯗꯕꯅꯤꯅꯦ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯅꯇꯩ ꯅꯅꯥꯎ ꯊꯤꯔꯒ ꯆꯥꯃꯤꯟꯅꯧ ꯑꯩ ꯊꯕꯛ ꯊꯦꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯐꯖꯇꯣꯟꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯍꯧ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯦ ꯏꯃꯥ ꯄꯥꯕꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯔꯦ ꯍꯣꯏ ꯐꯔꯦ ꯊꯣꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯆꯥꯎꯔꯦꯜꯁꯨ ꯄꯣꯂꯥꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯣꯏ ꯃꯄꯥ ꯈ꯭ꯋꯥꯡꯗꯤ ꯌꯥꯗꯦ ꯍꯥꯏ ꯄꯣꯂꯥꯡꯗꯣ ꯑꯃꯨꯛ ꯂꯣꯜꯂꯕ꯭ꯔꯣ ꯃꯃꯥ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯣꯜꯂꯝꯕꯅꯤ ꯃꯧꯗꯨꯕꯨ ꯆꯥꯛꯄꯨ ꯂꯣꯏꯔꯕ ꯖꯥꯠꯂꯥ ꯂꯣꯏꯍꯧꯗꯧꯔꯦ ꯃꯣꯏ ꯃꯄꯥꯅ ꯄꯥꯝꯖꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯊꯣꯡꯍꯧꯕꯅꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯍꯧꯋꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯥꯛ ꯆꯪꯂꯅꯤꯅꯦ ꯃꯃꯥ ꯃꯣꯏ ꯃꯄꯥ
ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯧꯒꯤ ꯃꯃꯥꯗꯨ ꯌꯦꯡꯕꯗꯅꯦ ꯀꯌꯥ ꯈꯨꯡꯒꯨꯜ ꯇꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯝꯃꯤ ꯊꯣꯡꯕ ꯊꯥꯛꯄꯅ ꯍꯩꯔꯤꯕ ꯊꯕꯛꯅ ꯐꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯃꯧꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯍꯦ ꯃꯤꯅꯁꯨ ꯃꯧꯒꯤ ꯃꯃꯥꯗꯣ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩꯅꯦ ꯍꯣ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯃꯤꯋꯥ ꯉꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯦ ꯃꯧꯗꯨꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯉꯥ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯕꯥꯅ ꯏꯃꯥꯒꯤ ꯐꯩꯖꯥꯎ ꯀꯔꯥꯏꯗꯒꯤ ꯉꯥꯅꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯏꯇꯥꯎ ꯊꯧꯕꯅ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯩ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯈ꯭ꯔꯒꯦ ꯏꯃꯥ ꯃꯧꯅ ꯎꯇꯤ ꯊꯣꯡꯍꯧꯕꯅꯦ ꯉꯥꯗꯨꯃ ꯍꯦꯛ ꯇꯥꯎꯍꯜꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯣ ꯉꯥ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯂꯦꯝꯕꯤꯒ ꯆꯦꯜꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯟꯅ ꯉꯥꯡꯏ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ ꯑꯉꯧꯅ ꯏꯗꯣꯝꯆꯥ ꯏꯇꯥꯎ ꯃꯩꯄꯥꯛ ꯁꯅꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯋꯥꯕꯅꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯅ ꯃꯃꯥꯒ ꯂꯩꯕꯅꯤ ꯃꯃꯤꯡꯕꯨꯗꯤ ꯂꯦꯝꯕꯤ ꯀꯧꯕꯅꯤ ꯏꯕꯦꯇꯣꯝꯕꯤ ꯑꯉꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ ꯀꯔꯤ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯣꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯉꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯒ ꯃꯤ ꯁꯤꯕ ꯌꯥꯎꯕꯗꯧꯅ ꯂꯥꯎꯈꯣꯡꯗꯨꯅ ꯑꯃꯨꯛ ꯀꯞꯄꯛꯏꯕꯁꯤꯅ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯏꯕꯛ ꯑꯗꯨꯗ ꯐꯨꯗꯨꯅ ꯀꯞꯂꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯃꯩꯄꯥꯛ ꯁꯅꯥꯒꯁꯨ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯦꯝꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯥꯡꯊꯣꯜ ꯑꯃ ꯎꯄꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯤꯔꯛꯂꯝꯗꯦ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯂꯦꯝꯕꯤꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯇꯣꯝꯕꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯤ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏꯔꯕꯗꯤ ꯅꯨꯔꯥ ꯆꯐꯨꯗꯣ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯌꯥꯎꯔꯛꯄꯒ ꯅꯨꯔꯥ ꯆꯐꯨꯗꯨꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯕꯅꯤꯅ ꯗꯥꯎ ꯀꯝꯇ ꯌꯥꯔꯔꯣꯏ ꯂꯦꯝꯕꯤ ꯊꯧꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯖꯩꯒꯦ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯕꯗꯤ ꯑꯍꯥ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯆꯤꯟꯁꯤ ꯑꯣꯟꯈꯠꯇꯅ ꯈꯨꯝꯃꯛꯏ ꯑꯗꯨꯝꯅ ꯅꯅꯦꯝꯅ ꯅꯆꯤꯟ ꯈꯨꯝꯃꯣ ꯍꯥꯏꯗꯅ ꯅꯈꯣꯏ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯅꯦꯍꯦ ꯂꯦꯝꯕꯤ ꯃꯃꯥ ꯄꯜꯂꯛꯄꯗꯨ ꯁꯥꯎꯅ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯟꯕ ꯅꯠꯇꯤꯛꯂꯥ ꯍꯥ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝ ꯇꯩꯔꯝꯕꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏ ꯂꯦꯝꯕꯤ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯩ ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯆꯤꯟ ꯀꯟꯖꯕꯒꯤ ꯋꯥꯅꯤ ꯀꯔꯤꯝꯇ ꯃꯈꯨꯠ ꯍꯟꯕꯗꯤ ꯉꯝꯂꯝꯗꯦ ꯏꯕꯦꯇꯣꯝꯕꯤ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯍꯣ ꯃꯣꯏ ꯃꯄꯥ ꯑꯩ ꯁꯤꯔꯦ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯍꯣꯟ ꯐꯣꯏꯕꯒꯨꯝꯅ ꯐꯣꯏꯗꯨꯅ ꯂꯩꯔꯦ ꯇꯣꯂꯦꯟ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯃꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯧ ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯦꯝꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯄꯥꯕꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯏꯃꯥꯁꯦ ꯅꯃꯧꯅ ꯈꯔ ꯋꯥꯔꯛꯄ ꯇꯥꯔꯦ ꯃꯧ ꯅꯅꯦꯝꯗꯣ ꯅꯪꯅ ꯁꯝ ꯐꯣꯏꯕꯗ ꯅꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯅꯦꯝ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯏ ꯏꯃꯥꯅ ꯄꯥꯕꯗ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯉꯝꯕ ꯌꯥꯔꯣꯏ ꯑꯩ ꯂꯦꯝꯕꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯂꯦꯝꯕꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯂꯩꯃꯥꯏꯗꯨꯗ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯍꯣꯏ ꯏꯃꯥ ꯅꯆꯥꯒꯤ ꯀꯣꯛꯁꯦ ꯆꯤꯛꯄꯗ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯃꯧꯁꯤꯅ ꯁꯝ ꯐꯣꯏꯔꯤꯕꯅꯣ ꯏꯕꯦꯇꯣꯝꯕꯤ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯄꯜꯂꯨꯔꯦ ꯑꯗꯨꯗꯒꯤ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯑꯒ ꯐꯣꯏꯈ꯭ꯔꯦꯃꯤ ꯃꯃꯥ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯃꯃꯥ ꯄꯜꯂꯨꯔꯅꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯐꯖꯇꯣꯟꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯐꯖꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯝꯗꯦ ꯏꯅꯝꯃ ꯑꯩꯁꯨ ꯉꯟꯇꯥ ꯂꯥꯛꯀꯗꯕꯗꯣ ꯑꯥꯗꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ ꯑꯗꯣ ꯏꯅꯝꯃ ꯆꯥꯛꯇꯤ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯅꯣꯏ ꯇꯥꯆꯧꯗ ꯉꯥ ꯂꯩꯍꯜꯂꯨꯔꯒꯦ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯍꯣꯏ ꯏꯅꯝꯃ ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯏꯅꯝꯃꯅ ꯑꯇꯩ ꯊꯕꯛ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ
ꯌꯥꯅꯤꯗ ꯏꯅꯝꯃ ꯑꯗꯨꯝ ꯊꯣꯡꯒꯦ ꯑꯗꯨ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯥꯗꯤ ꯎꯗꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯂꯝꯂꯕꯅꯤ ꯑꯩꯒ ꯁꯝꯐꯣꯏꯅꯕꯗꯒꯤ ꯄꯥꯕꯅ ꯁꯝꯃꯒ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯐꯖꯇꯣꯟ ꯉꯛꯅ ꯏꯅꯝꯃ ꯀꯩꯒꯤ ꯁꯝꯐꯣꯏꯅꯔꯤꯅꯣ ꯂꯦꯝꯕꯤꯅ ꯃꯅꯦꯝꯒ ꯃꯥꯒ ꯁꯝꯐꯣꯏꯅꯕꯒꯤ ꯋꯥꯔꯤꯗꯨ ꯐꯖꯇꯣꯟꯗ ꯂꯤꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯃꯃꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯄꯥꯕꯅ ꯈꯔ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯥꯕꯅ ꯏꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨ ꯂꯩꯔꯤ ꯑꯩꯒꯤ ꯋꯥꯗꯤ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯏꯅꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣꯁꯤ ꯂꯩꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯐꯖꯇꯣꯟ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯏꯅꯝꯃꯅ ꯁꯝ ꯀꯌꯥꯝ ꯐꯣꯏꯈ꯭ꯔꯒꯦ ꯏꯕꯦꯇꯣꯝꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯍꯦ ꯑꯍꯜ ꯂꯃꯟ ꯁꯥꯕꯤꯌꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯅꯌꯨꯝꯗ ꯂꯩꯒꯦꯗꯤ ꯂꯩꯇꯗꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯁꯨ ꯑꯩꯒꯤ ꯏꯌꯨꯝꯅꯤ ꯂꯥꯛꯅꯤꯡꯕ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯏꯃꯥ ꯅꯪꯅ ꯍꯥꯟꯅ ꯇꯧꯕꯗꯣ ꯈꯔ ꯍꯜ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯝꯃꯅꯅꯦ ꯏꯃꯥ ꯅꯪ ꯐꯨꯕꯤꯈꯤꯁꯅꯤ ꯍꯦ ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔ ꯆꯠ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯕꯨꯗꯤ ꯊꯣꯛꯈ꯭ꯔꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯑꯁꯨꯝꯅ ꯍꯩꯖꯍꯧꯏ ꯃꯃꯥ ꯑꯩꯁꯦ ꯃꯤꯅ ꯃꯁꯝ ꯐꯣꯏꯔꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯁꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯝꯃꯣꯏ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅꯅꯦ ꯁꯤꯡꯗꯣꯛꯅꯈꯤꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯗ ꯀꯩꯅꯣꯝ ꯇꯧꯏ ꯃꯣꯏ ꯄꯥꯕꯗꯨꯕꯨ ꯍꯤꯗꯥꯛ ꯂꯧꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯁ ꯍꯤꯗꯥꯛꯇꯨꯅ ꯅꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯏꯕꯦꯇꯣꯝꯕꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯉꯁꯤꯗꯤ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯏꯕꯦꯇꯣꯝꯕꯤꯕꯨ ꯎꯕꯗ ꯏꯆꯦ ꯏꯕꯦꯇꯣꯝꯕꯤꯌꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯦꯗꯤ ꯏꯃꯧ ꯍꯦꯛ ꯐꯪꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯦꯁꯦ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯌꯥꯗꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯨꯔꯦꯗꯅ ꯀꯔꯤꯒꯤ ꯀꯣꯛ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯤꯕꯅꯣ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯧꯗꯣ ꯑꯗꯨꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯣ ꯑꯗꯨꯗ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯍꯥꯏꯒꯠꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯔꯨꯕꯤ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯦ ꯑꯁꯦꯡꯕꯒꯤ ꯁꯝ ꯐꯣꯏꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯐꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯔꯨꯕꯤ ꯅꯪꯕꯨ ꯏꯆꯦꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯏꯆꯦ ꯍꯣꯏꯒꯤ ꯃꯧꯗꯨꯗꯤ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯃꯅꯦꯝꯒꯤ ꯃꯁꯝ ꯐꯣꯏꯔꯕ ꯅꯠꯇꯦ ꯏꯆꯦ ꯏꯕꯨꯡꯉꯣ ꯄꯥꯛ ꯁꯅꯥꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯗꯤꯌꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯃꯥꯗ ꯇꯧꯔꯤꯕꯗꯣ ꯐꯠꯇꯦ ꯀꯥꯏꯅꯒ ꯈꯝꯂꯛꯄ ꯖꯥꯠ ꯅꯠꯇꯦ ꯑꯔꯨꯕꯤ ꯕꯦꯝꯃ ꯀꯔꯤꯅꯨꯡꯒꯤ ꯏꯆꯥ ꯄꯣꯛꯆꯔꯨꯕꯅꯣ ꯌꯧ ꯏꯆꯦ ꯀꯥꯟꯅꯗꯦ ꯃꯧꯗꯣ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯅꯪ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯂꯔꯣꯏꯀꯣ ꯑꯔꯨꯕꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯈꯤꯗꯧꯔꯤꯕꯅꯣ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯃꯧꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯔꯨꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯍꯌꯦꯡꯃꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯒꯤ ꯏꯕꯦꯇꯣꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯦꯝꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯃꯩꯄꯥꯛ ꯁꯅꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯊꯕꯛꯇꯨ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯋꯥꯗꯕ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ ꯅꯨꯄꯥ ꯋꯥꯗꯦꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯅꯨꯄꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯨ ꯅꯪꯅ ꯂꯣꯏꯅ ꯁꯨ ꯆꯥꯝ ꯇꯧꯔꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯊꯕꯛꯇꯤ ꯐꯩꯌꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯁꯥꯒ ꯃꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯧ ꯁꯥꯔꯤꯁꯤꯡꯁꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯨꯔꯨ ꯂꯩꯁꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯩꯄꯥꯛꯁꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯊꯕꯛꯀꯤ ꯋꯥꯗꯤ ꯗꯃꯥꯗ ꯂꯩꯇ ꯉꯥꯏꯍꯥꯛ ꯅꯃꯧ ꯅꯨꯄꯤꯒ ꯑꯣꯏꯅꯔꯝꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯩ ꯍꯧꯗꯣꯡ ꯃꯩ ꯄꯥꯟꯕ ꯑꯩꯁꯤ ꯅꯃꯥꯅꯤꯅꯦ ꯅꯃꯥ ꯏꯃꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯣꯏꯅꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯥꯡꯗ ꯑꯣꯏꯅꯖꯕꯅꯤ ꯅꯨꯄꯥ ꯁ꯭ꯋꯥꯏꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯗ ꯀꯥꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯨꯁꯤ ꯅꯨꯄꯥ ꯍꯣꯏ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯛꯈꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯆꯠꯈꯤꯕꯗꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯁꯤꯅ ꯁꯨꯝꯈ꯭ꯔꯦꯗꯅ ꯏꯆꯥꯅꯤ ꯄꯣꯛꯄꯕు ꯃꯃꯥ ꯑꯩ ꯂꯧꯕ ꯏꯆꯥ ꯑꯝꯇꯐꯥꯎ ꯌꯥꯎꯗꯕ ꯑꯗꯨꯝꯅ ꯏꯕꯦꯇꯣꯝꯕꯤꯅ ꯉꯥꯡꯗꯨ ꯂꯩꯔꯤꯉꯩ ꯇꯣꯂꯦꯟꯗꯨ ꯆꯪꯂꯛꯏ ꯃꯃꯥ ꯀꯔꯤ ꯇꯧꯔꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨ ꯂꯩꯔꯤꯕꯗꯨꯅ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯁꯨꯝꯈ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯄꯥ ꯅꯪ ꯃꯃꯥ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯇꯧꯕꯗꯨꯃꯛꯅꯤ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏꯅꯤꯁꯨ ꯇꯧꯔꯛꯂꯤꯕꯗꯨꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯗꯒꯤ ꯑꯩꯅ ꯉꯝꯂꯕꯁꯨ ꯏꯆꯥꯗꯒꯤꯗꯤ ꯏꯃꯧꯅ ꯉꯝꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ
ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯀꯣ ꯃꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯑꯔꯨꯕꯤꯒ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯃꯥꯏꯕꯒ ꯎꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯔꯨꯔꯕꯅꯤ ngasi lai khurumba mu sakadabani yum mangi haiduna toklaba nati noi lakpabu kari tanasi haibano ibe tombi na hairei oza maiba aigi maunupi do yam phatte mana gi sa do pungsum mek sumkre aduna oza maiba maba yumaduda leiba ngamdanaba oza maiba na anta tawbi oza maiba na piyu haiba sial do pisake tomal wakhalda amaiba tomal igi nakta yum thugai ba laklibani ne khangani tawke amaiba tomal noktuna adudi nang oza maiba gi oinadi arai ba thabak oina gi thabak yak phamlamuko nang oza maiba imung phauda sangruki hoi oza maiba tomal do imung lomda sangkhirami ngak leibaga tomal posak ama puduna thoraklami pot adubu ibe tombi da piduna sumna hai ibema sigi pot asi namau nupi du gi sanabda hap aduga sisina nasanupa gi sanabda hap masibu sarabadi nasanupa namau nupi dubu nungsiraklaroi namau nupi dusu yumaduda leininglaroi ibe tombi madi amaiba tomal gi wadu tabada haraubana loire yam nungaijare oza maiba yam sel khra si han ka saramagi thabak asi mai pakpaga oza maiba gi sel amuk hapjaraki adudi oza maiba akhoi amuk chanaba tawrage phari sat arubi ge ibe tombi ga su harau na sakhirami tomal nupi ani du na sakhiribadu yengduna asumna haizahawi hosiki matamse angakpa mi yamna leire tawrise masa mamau nusi na buraga kalatlibani sibu sijrabadi saniko aina bigri posagado sabadagidi masaga mumugado hanadagi hena nusi na dawribani haibadi khangbadate asi khana tomal adu imungda sanglammi ibe tombi masu mayum dhalaktuna mirak narak yengduna masa mamugi sana basa isang aduda nasai tomal na piba posak adu bahaplammi ibe tombi mumunokduna kayam kuiyu masida leiba ngamage haibado yengeba lembiga mai paksanaga su chak adu sarammi ibe tombi madi masaka mamawgana sak sakibadu da harau sarammi adubu ibe tombi mana khalubaduga tayonarammi masanupana mamang nupibo handagi hena luna nusina tawrammi ibe tombi du arubi hoida laktuna arubi da sumna hai arubi bema ikhoini yengluriba amaibado kaya haita malida ipan pante kaino ne haisibu isya minadi yam haiduna haineda nati sibu oza maibana pirak posaktubu hapti hapkibro hek halappaga haplibani haibani arubi nangbo isesya khoidausi sauni mandana nangi de laklibani kamai tori bisanu isya natraga arubi ge be tombi gadu wa kaya ma khanarami matam khragi tungdadi lembi su thalep lami aduna imungi thabak ayambadi mai pak sanana tawrami ibe tombi madi sauning bana loire lembi du masa khra nungai te haiduna mai pak sanana sak thonglami ibe tombi na sakhum na sangakpada masanupa na sak thongdu leirambadu ubada akut aduna thabak yeiduna imai bi mai pema isadi thabaga satabi natu na sana sak thongli boireko ho imagi bungo tangkhai siba ima namau ni bidu masangam dina ai sak thong kadorgi sibo hai sak thong ba haibase nupa noigi na thong na tenya nupi gi ma thong ni ne ma thau adu oiragana ima no kok thong laudana ibe tombi mamit o manawa tawduna ai di kari to wi thong jadoiba ai bu yumasigi minai ro ha ai khoi gi sak thong na ba leiba minai ni bidu thongal mai paksana khara sauna ma kai ni man haidu limbi se minai na ti yumsigi mau kari awan po supurak tabi lara sudat nabi mabu ai gi mau nati ai gi mau di ina kaya khunbi oi gadabani iman haribasi nangi nu piase masa yaudring nei sida yam dun tan thokko aduga imana ne isagi ina kaya khunbi nu pi amaga chauna du hongdoi ima nasadi ina khunbi nu pi pamjati imana ina khunbi yam pamlagana songtham gi ina khunbi kaubi yazobi duga ikoi pabu koklu hongbi adoirabadi imagi ningbodo thongledana asi hairamlaga maipak sanadu sauna chakumadudagi thokhirammi ibe tombi masanupa na sakhibudu yengduna masinda sumna hai kayamduna yenguna aina haribase magi phananabani haibase ma khangdeba matamna sumhaukibana lembisu masanupa ma unarammi tolen madi masunupa ma phangjare tabada yamna haraurammi maipak sanasu haraurammi tolen so hojikti magi nupigi mohung matawasi khangai tolena
ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯇꯣꯝꯕꯤ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯃꯥꯏꯄꯥꯛꯁꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯁꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯂꯨꯗꯦ ꯂꯦꯝꯕꯤ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯃꯥꯏꯄꯥꯛꯁꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯂꯛꯅꯔꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯁꯨ ꯑꯄꯤꯛꯄꯗꯨ ꯄꯝꯗꯨꯅ ꯂꯛꯅꯔꯤꯕꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯍꯥ ꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯄꯝꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯃꯥꯟꯅꯕ ꯀꯅꯥ ꯄꯝꯃꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯐꯤ ꯁꯨꯔꯤ ꯏꯃꯥ ꯍꯥꯏꯔ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯕ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯉꯥꯡ ꯀꯞꯄꯁꯨ ꯊꯦꯝꯃꯔꯣꯏꯁꯦ ꯍꯥꯏꯔꯤꯔꯣ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯃꯃꯥ ꯂꯩꯔꯤ ꯃꯃꯥꯅ ꯃꯥꯏ ꯊꯦꯝꯖꯅꯤ ꯀꯩꯅꯣ ꯂꯦꯝꯕꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ ꯅꯨꯄꯥꯅ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯄꯝꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯃꯣꯏꯒꯤꯗꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯏꯕꯦꯇꯣꯝꯕꯤ ꯃꯃꯧꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯏ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯪꯒꯨꯝꯕꯤ ꯃꯅꯥ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯁꯝꯗꯨ ꯐꯣꯏꯅꯕ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯅꯤ ꯃꯃꯧꯗꯨ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ ꯃꯥꯏꯄꯥꯛꯁꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯅꯨꯄꯤ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯣ ꯊꯥꯗꯣꯛꯑꯣꯅꯤ ꯑꯝꯇ ꯂꯦꯝꯕꯤ ꯁꯥꯎꯅ ꯅꯨꯄꯥ ꯅꯈꯣꯏ ꯅꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯏ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯏꯕꯦꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯍꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯅꯪ ꯐꯨꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯐꯣꯏꯅꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ ꯃꯥꯏꯄꯥꯛꯁꯅ ꯃꯥꯁꯨ ꯇꯜꯂꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯃꯅꯦꯝꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯃꯃꯧꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯏꯂꯦꯟꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯥ ꯀꯔꯤ ꯇꯧꯔꯦ ꯅꯪꯗꯤ ꯄꯩꯗꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯏꯕꯦꯇꯣꯝꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯃꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯁꯤꯡꯅ ꯑꯩꯕꯨ ꯐꯨꯔꯝꯂꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯩ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠ ꯃꯃꯥ ꯅꯍꯥꯟꯁꯨ ꯅꯃꯧ ꯅꯨꯄꯤꯅ ꯅꯁꯝ ꯑꯗꯨ ꯐꯣꯏꯗꯠꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯕꯗꯣ ꯑꯃꯨꯛ ꯄꯦꯟꯗꯨꯗꯅ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯃꯧꯁꯤꯅ ꯐꯨꯔꯝꯂꯤꯕꯅꯤꯅ ꯑꯩ ꯅꯥꯔꯝꯃꯅꯤꯅꯦ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯃꯥ ꯁꯣꯟꯈ꯭ꯔꯕ ꯑꯩꯅ ꯅꯪ ꯆꯤꯡꯈꯠꯄꯗꯤ ꯀꯔꯥꯏꯗꯒꯤ ꯉꯝꯅꯤ ꯅꯪꯅ ꯈꯠꯅꯕ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯉꯨ ꯑꯩꯗꯤ ꯆꯪꯉꯦꯍꯦ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯈꯤꯗ꯭ꯔꯦ ꯇꯧ ꯉꯝꯕꯤ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯁꯥꯁꯤꯁꯨ ꯁꯔꯨ ꯁꯔꯥꯡꯒ ꯂꯣꯏꯅ ꯇꯦꯛꯂ ꯃꯥꯜꯂꯦ ꯆꯤꯛꯄꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯝꯅꯕ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯅ ꯏꯕꯦꯇꯣꯝꯕꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯅ ꯀꯨꯏꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯂꯦꯝꯕꯤ ꯃꯅꯦꯝꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯧ ꯑꯃꯒꯤ ꯑꯣꯏꯕ ꯃꯊꯧꯗꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯇꯦꯡꯀꯣꯠꯇ ꯆꯝꯐꯨꯠ ꯈꯔ ꯍꯥꯞꯇꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤ ꯅꯃꯧ ꯏꯟꯖꯔꯛꯀꯦ ꯏꯕꯦꯇꯣꯝꯕꯤ ꯃꯉꯛ ꯑꯗꯣ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯣ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯗ ꯍꯦꯟꯅ ꯁꯣꯛꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯃꯅꯦꯝꯗ ꯏꯜꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯃꯧꯒꯤ ꯁꯦꯕꯥꯁꯤꯗ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯏꯅꯦꯝꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯅꯪ ꯏꯅꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯏꯃꯥꯅ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯁꯨꯗꯣ ꯀꯔꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯉꯁꯤꯗꯤꯅꯦ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯏꯃꯥ ꯄꯦꯗ ꯄꯝꯒꯦ ꯍꯩ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯏꯁꯨꯗꯣ ꯏꯃꯥ ꯑꯃꯨꯛꯇ ꯄꯝꯒꯦꯅꯦ ꯂꯦꯝꯕꯤꯁꯨ ꯃꯁꯥꯕꯨ ꯂꯧꯔꯨꯗꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯁꯨꯗꯨꯕꯨ ꯄꯝꯗꯨꯅ ꯃꯁꯨꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯆꯨꯞꯇꯨꯅ ꯏꯁꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯛꯅ ꯏꯁꯨꯕꯨꯅꯦ ꯊꯥꯗꯣꯛꯂꯔꯣꯏ ꯕꯨꯕꯣꯛꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ ꯏꯁꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯏꯃꯨꯡꯗꯨ
ꯈꯠꯅ ꯆꯩꯅꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫